ꯍꯧꯈꯤꯕ ꯆꯍꯤꯒꯤ ꯃꯦ 3ꯗꯒꯤ ꯍꯧꯗꯨꯅ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯩꯇꯩ ꯐꯨꯔꯨꯞꯇ ꯇꯝꯅꯅ ꯆꯠꯊꯔꯛꯂꯤꯕ ꯂꯥꯟ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯒꯗꯕꯅꯤ, ꯖꯔꯤꯚꯥꯝꯒꯤ ꯊꯧꯗꯣꯛ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯌꯦꯡꯁꯤꯟꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯏꯀꯩ ꯑꯗꯣꯝꯒꯤ ꯃꯤꯌꯥꯝꯅ ꯈꯨꯠꯇ ꯃꯩꯔꯥ ꯄꯥꯏꯗꯨꯅ ꯄꯦꯟꯗꯕꯒꯤ ꯈꯣꯜꯂꯥꯎ ꯀꯌꯥꯒ ꯂꯣꯏꯅꯅ ꯃꯩꯔꯥ ꯈꯣꯡꯆꯠ ꯆꯠꯈ꯭ꯔꯦ꯫ ꯕꯤꯁꯅꯨꯄꯨꯔ ꯑꯀꯣꯏꯕ ꯑꯄꯨꯟꯕ ꯂꯨꯞ ꯕꯥꯜꯅ ꯁꯤꯟꯗꯨꯅ ꯆꯠꯊꯈꯤꯕ ꯈꯣꯡꯆꯠ ꯑꯗꯨꯗ ꯕꯥꯜꯅ ꯀꯣꯟꯕ ꯃꯐꯝꯁꯤꯡ ꯉꯥꯛꯆꯧꯄꯣꯛꯄꯤ, ꯉꯥꯏꯈꯣꯡ ꯈꯨꯂꯦꯟ, ꯉꯥꯏꯈꯣꯡ ꯁꯤꯐꯥꯏ, ꯇꯧꯕꯨꯜ, ꯈꯣꯏꯖꯨꯃꯥꯟ, ꯀ꯭ꯋꯥꯁꯤꯐꯥꯏ, ꯅꯥꯆꯧ, ꯈꯥ ꯄꯣꯠꯁꯪꯕꯝꯗꯒꯤ ꯂꯥꯛꯄ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯈꯨꯠꯇ ꯃꯩꯔꯥ ꯄꯥꯏꯗꯨꯅ ꯕꯤꯁꯅꯨꯄꯨꯔ ꯐꯣꯔꯦꯁꯠ ꯒꯦꯠꯇ ꯄꯨꯟꯗꯨꯅ ꯕꯤꯁꯅꯨꯄꯨꯔ ꯀꯩꯊꯦꯜ ꯐꯥꯎꯗꯨꯅ ꯆꯠꯈꯤꯕ ꯈꯣꯡꯆꯠ ꯑꯗꯨꯗ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯀꯨꯜꯗꯤꯞ ꯁꯤꯡ ꯈꯨꯗꯛꯇ ꯐꯝ ꯊꯥꯗꯣꯛꯎ, ꯃꯅꯤꯄꯨꯔꯒꯤ ꯗꯤꯖꯤꯄꯤ ꯔꯥꯖꯤꯞ ꯁꯤꯡ ꯐꯝ ꯊꯥꯗꯣꯛꯀꯗꯕꯅꯤ, ꯃꯅꯤꯄꯨꯔꯗꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯂꯧꯊꯣꯛꯎ, ꯖꯤꯔꯤ ꯃꯤꯌꯥꯝꯒꯤꯗꯃꯛ ꯑꯩꯈꯣꯏ ꯂꯦꯞꯂꯤ, ꯂꯣꯡ ꯂꯤꯚ ꯃꯅꯤꯄꯨꯔ ꯍꯥꯏꯕꯅꯆꯤꯡꯕ ꯈꯣꯜꯂꯥꯎ ꯀꯌꯥꯁꯨ ꯂꯥꯎꯈꯤ꯫ ꯈꯣꯡꯖꯪ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯕꯥꯜꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ 𝗩𝗵𝗀ꯅ ꯐꯣꯡꯗꯣꯔꯛꯄꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯒꯤ ꯊꯧꯗꯥꯡ ꯂꯧꯗꯕꯗꯒꯤ ꯂꯥꯟ ꯑꯁꯤ ꯊꯣꯛꯄꯅꯤ, ꯃꯅꯤꯄꯨꯔꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ 70,000 ꯊꯥꯖꯤꯜꯂꯛꯂꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯂꯥꯟ ꯑꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯗ꯭ꯔꯤ꯫ ꯃꯔꯝ ꯑꯁꯤꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯀꯨꯜꯗꯤꯞ ꯁꯤꯡ ꯑꯃꯗꯤ ꯗꯤꯖꯤꯄꯤ ꯆꯌꯣꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯐꯝ ꯊꯥꯗꯣꯛꯀꯗꯕꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯏꯔꯥꯡ ꯑꯁꯤ ꯂꯥꯛꯁꯤꯟꯕꯒꯤ ꯄꯥꯝꯕꯩ ꯂꯩꯇ꯭ꯔꯕꯗꯤ, ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯝꯂꯕꯗꯤ ꯃꯤꯌꯥꯝꯁꯨ ꯁꯔꯨꯛ ꯌꯥꯒꯦ, ꯆꯌꯣꯜ ꯑꯃꯒꯤ ꯃꯅꯨꯡꯗ ꯋꯥꯔꯦꯞ ꯑꯃ ꯂꯧꯗꯨꯅ ꯃꯤꯌꯥꯝꯗ ꯈꯪꯍꯟꯕꯤꯔꯛꯇꯕ ꯇꯥꯔꯕꯗꯤ ꯕꯥꯜꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯂꯨꯞꯁꯤꯡꯒ ꯄꯨꯟꯁꯤꯟꯗꯨꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ, ꯂꯣꯏꯅꯅ ꯕꯥꯜꯅ ꯖꯤꯔꯤꯚꯥꯝ ꯃꯤꯌꯥꯝꯒꯤꯗꯃꯛ ꯂꯦꯞꯂꯤ, ꯖꯤꯔꯤꯚꯥꯝꯗ ꯕꯥꯜꯅꯁꯨ ꯃꯇꯦꯡ ꯄꯥꯡꯅꯕ ꯖꯤꯔꯤꯚꯥꯝꯗ ꯆꯠꯀꯅꯤ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯛꯈꯤ꯫ सेंट्रल फोर्स मैम पुसलकना लान के नामादा लिसिंग हुम्फू मणिपुर से लाख की मयाद पुसलग लान लोइसननबा लैरिबसिदा ngasi chahi ama helaba tha taraumdoi tara mari changsilaba sibawda lan asi lephan bangamde kaisu leitaba kuki furup macha mana maitai da landarakpa sida maitai na kiraga chen gadaba nate adubu government ama leiribanina government na leibag da irang tholokpa tarabadi government na control tawbai se makhoi gi mathau ni adubu mathau du taunana ba tha taraumdoi mari si makhoi kaidau leibano sinida Kuldip Singh si masa retire tawraba retirement lauraba adum labnu pa mani lan asina maram oidana mahasi security advisor oina hapa aga tolop chauna phangdana manipur hanganda chathok chasin tawda aeroplane gi flight ki ticket free da government na bear tawraga mafam asda leiriba su nungai ba 3-star hotel da leidana chaning ba da sadana taseng na moina control tawba ngamroi lan si lephan ba ngamroi hairagati mian da haibiro moi resign tawro khudakta within a week security advisor Kuldip Singh amadi state force gi leader oiriba DGP Sri Rajib Singh within a week